Khul ngakpa yauramba ama police na phakibadagi tidim lambi thingjinduna khongjang sangsinkhre Bishnupur district police ki kangbu amana ningthokhongdagi miwe ama pharaga pokhibadu condition amata yauduna thadorkadabni haiba demand tawraduna masing yamlaba nupi singna ningthokhong kaithel mapada tidim lambi thingjinduna thamkhre police na phajinkhra miwe adugi maming thoksom roman kawi mahak ningthokhong municipal council 1 number 10 dagi thoksom mani centre gi masani phani nupi angang leraba ningthokhong area ki social worker amani police tagi phangba pauna hai thoksom roman lalhobaga mari leinaba case amaki matangda police na mahak pu phabani hauzik mahak sub judicial magistrate Bishnupur court ta puthoklaba tungda police custody remand lore marak asida mahak pu phajin khibadu yaningda phongdokla duna masing yamlaba nupi singna ngasi ayuktagi hauna ningthokhong kaithel da tongnaraki amasung mahak pu thado o haiba demand tawraduna tidim lambi thingduna thamki police na makhoi bu lambi thongnaba kair hairaga su nupi singa duna yakhidabadagi banamagi saktam oiki khongjang aduda saru yakhibi nupi amana paumi singda hai lisingani kulumdoi ki me ahumdagi thokiba kanglupki erang adu lengakna matam sana silhaudabana maram oiraduna samjaraba mioi kya khul ngaknabagi damakta mioi kya khul ngaknabagi damak makutta khulai painaraki matam duda aikogi MLA sing fawbana makoi bi hero oina lawki aduga ngasina marnai tahanduna police na khara pha amasung central force singna khara pha tawduna na ayamba FIR panduna awaba tahalle magna makhatana haiki mi fabagi thoktok asini thokong khakinate atei mafam pumnamakta su thoklibani aikoi na kaya marum namduna khul ngakpu oina semlaga haujingna marnai tahanduna tongan maral kyamam sijilaga police na phabiri ot naibiri asigumba phiba masida mama oibising khangduna leiba ngamde lekai da leiriba mama oibising na masa sing kananabagi tamak haujik thorokpagi matam oire aikoi isa isu sing FIR pandaba yauroktre kaya amasu phakre aduga kaya amasu phakigadauri masi pumnamak thoknaba sinbada Manipur police to yarom lebani aduga haujingna makhoina lo lei haiduna aikoi gi isa isu sing pharaga ot naibasida mama aikoi khangduna leiba ngamde aikoi gi MLA sing kadai da satkhrawagi haina su makhata ke forest ki ayaba yauduna pauna bazar ki nak yeta thariba o yanthalamagi JCB ani phagat khare Imphal gi pauna bazar da haujik drain semliba asiga mari lenena PWD na forest department gi ayaba yauduna lambi gi nak yeta thawa ficus benjamina haina khangnaba atangba makal gi o pambitare yanthalambaga mari lenena forest department na khodak gi thabak leban khibaga lonena JCB ani phagat khare lonena forest department gi ayaba yauduna yan khiba adu gi tamakta PWD da so cause notice thakre hairi thawramasiga mari lenena range forest officer sadokpham jogen maitaina pawmi singda phongdokhibada pauna bazar gi lambi gi na yeta horiba o pamising asi yanabagi matangda mangjongnana PWD department na forest department ki ayaba lokhiba laite maramasina masi illegal oi haina logani lonena leiriba forest logi makada chapchaba lokotpam tokpa thabak sing adu lokotkani hausik fawba forest department na sataba inquiry gi matung inadi u pambitar yanthakre haiba chapchana khangle masi gi matangda su mari lenaba PWD department da so cause notice thakre haire Paumising unaba adu yaukiba forest bit official amana phongdokhibada drain sembaga mari lenana pauna bazar lambi ki na yeta thari pamising yanthat ka dawre haibagi pawma lakpati mak masamangna lit to tim amana mamang da inspection lakpa laikre do matam adu di pamising amata yalam bathengna de do makhata na amuk hanna yengba lakpa matam da di o pami manga yanthat la leram bathengna ke o pamising adu yanthat bathengna badagi makoi gi thabak thorum sing adu lepna bakhangalam ke adu makhata na amuk hanna sek to lakpa matam da di atop o pambi amaga pun o pambi tar yanthalam kebani pauna bazar gi lambi gi na yeta thari o pambi asi achong macha puna chamga kunni masigi manungda lambi asigi mamang thangba saruktana u pambi yankhai gani pan aduga maning thangba saruktan u pambi yankhai ni thoi thai thare u pambi sing asigi mapu di forest department ni marmaduna department gi maikai digi sapsa batabak sing lokhot kani rule gi matungina upalamat yan batarbadi upal manga thakadabni haibe niyom lai adubu hari ba kangon sing adu amata ngaklam khide marmaduna forest law gi matungina department gi mathakta lokotpam thokpa tabak sing lokotlagani haiki amaromda forest department gi ayaba yaudana u pambi sing yanthalamba aduga mari lenena forest department na police gi matenga loinena drain sing adubu semba amasung u pambi sing adubu phukto thudekpada seasonaba JCB ani phagat khre haire Manipur ki maitai masa ahibam Kiran Kumar Elias papakna Washington gi tanen marathon lising ni kunga manga da third place star he ngara USA ki Washington state laiba snow kwamai da pangtok ki ba tanen marathon lising ni kunga manga da Manipur ki maitai masa ahibam Kiran Kumar Elias papakna official time 2 hour 58 minute 32 second da panthong pam yauduna S division da ahom soba takre aduga marathon asi da Kiran Kumar na gender place ki oina taramari amati overall place ki oina taratet sub
प्लेस लेदुना मिंगचट पुरखरे वाशिंगटन स्टेट की टनल मैराथन दा एस डिवीजन दा अहम सुब मफम दा खनख्रबा मणिपुर की मैतई मसा अहिबम किरण कुमार एलाइस पापाक इम्फाल वेस्ट डिस्ट्रिक्ट की क्वाकैथेल हैनो कोंगनेम्बी लाइनोंसाबा मनाक्तगिनी वाशिंगटन स्टेट की टनल मैराथन लिसिंगनी कुनगमंगा असिदा लमजेलोय ओइना अहिबम किरण कुमार ना सेव मणिपुर ब्रिंग पीस थाबा यूनिफॉर्म सेटुना हौजिक मणिपुर थोकलिबा चही अनि था मंगा सुरकलबा इरांग असि मलेमगी मियाम दा खंगनखरे हौजिक कनाडा की कालगेरी दा थबक तौदुना लेरिबा लमजेलोय अहिबम किरण कुमार ना वाशिंगटन की टनल मैराथन लिसिंगनी कुनगा असिदा एस डिवीजन दा थर्ड प्लेस तारकपा असिना लाकलेबा लिसिंगनी कुनगा तरुक पांथोकदबा शिकागो मैराथन अमदि लिसिंगनी कुनगा तरेदा पांथोकदौरिबा बोस्टन मैराथन की ओइना क्वालिफाई ओइरे कनाडा की कालगेरी दा मागे लोइनबी निंगोल अहिबम ओंबी वांखैमयम गीतावली अमदि मसा अनिगा लोइनना लेरिबा अहिबम किरण कुमार लिसिंगनी तरा तरेता पांथोकिबा न्यूयॉर्क मैराथन दा सुपंथोंफम योबा ngamki लिसिंगनी कुनगनी थोय कुलुमदोय अमदि कुनगा मरी दा पांथोकिबा शिकागो मैराथन दा सु पंथोंफम योबा ngamkiba एथलीट अमसु ओइखे डोनाल्ड ट्रम्प ना ड्रग लालोनबा लेबाक कुनगा हमदोय लाउथोकपदा इंडिया यावरे डोनाल्ड ट्रम्प ना ड्रग लालोनबा लेबाक कुलुमदोय लाउथोरकपदा इंडिया की ममिंगसु यावरखरे यूएसए की प्रेसिडेंट डोनाल्ड ट्रम्प ना ड्रग चाउना लालोनबा लेबाक नि हाइना लेबाक कुनगा हमदोय ममिंग लाउथोरकपदा इंडिया अमदि पाकिस्तान अफगानिस्तान चाइना कोलंबिया बोलिविया अमदि वेनेजुएला चिंबा लेबाक सिंगसु यावरखिबनी डोनाल्ड ट्रम्प अमेरिका की सीनेट पिरक्किबा प्रेसिडेंशियल वोट अदुदा हाइरिबा लेबाक कुनगा हुमदोय असि अरानबा महोंगदा ड्रग लालोनबकी थबक तौई मसिना मरम ओइरका अमेरिका के सिटीजन सिंगदा चाउना अमांगा ताथोले हाइनासु मराल सीखी अमेरिका दा ड्रग मरम ओइरका नेशनल इमरजेंसी की फिबम अमदा लाक्रे मसिना मरम ओइरका अमेरिका की चही 13 दगी 94 फाउगी मनुंगदा लेबा मियोय क्या सीक्रे लेबाक सिंग असदगी लाकपा ड्रग सिंग फना यामना कंट्रोल तौनबा होनरबसु मपुंग फाना कंट्रोल तौबा ngamdre हाइना अमेरिका के फॉरेन मिनिस्ट्री की माइकैदगी फोंदोरकली